Ida Maruiba Pau. Inner Manipur constituency ki MP Oriba Ras Kumar Ranjan Singh Amadi Assembly constituency ki Hauzik MLA Oriba Ani ki Marakta BJP ki ticket piraklaba yai hairi. Tengnopal district ta security forces ta operation chathabada IED ani fangle. Assam Thangta Association na sinduna lagliba May Kulhumdoi amasung Kunmari numit nini chupna Kasar ki Bina Gandhi South Barak Holda RK Modujit Sana Thangta Trophy Championship pangthoklagani hairi. Amadi Lamdam Sigi Yelhomi Singi Human Rights Amadi Security ki Checks in Thorang Lokutnaba Kokomi ki Maikaidigi United Nations da Taksin Kray. Kurumjari Mami TV News Meeting Tabiri Pesingbu BEBITA Konthokjamna Taram Nokjari Pau Sandokna Pizari Inner Manipur constituency ki MP Oriba Ras Kumar Ranjan Singh Amadi Assembly constituency ki Hauzik MLA Oriba Ani ki Marakta BJP ki ticket piraklaba yai hairi. Central BJP ki Maikaidagi Inner Manipur Lok Sabha election asigidamak Kanada ticket pigani haiba laikhai tadana leirekhiba adu sitting Inner Manipur constituency ki MP Ras Kumar Ranjit natraga Assembly constituency ki MLA amagi maraktagi Kanada ticket pigedagi haiba khanaba hore haina national media amana report torakre hairi. Ningsing bayabadi tongan balamdam sigi media singna lakadoriba taranipan suba Lok Sabha election asigidamak BJP Manipur ki oina retired Lieutenant General K Himalaya BJP Manipur ki President A Sarda haiba mioi ani sigi marakta BJP ticket piraklaba yai haina phongdokhiba leikrabani. Tengnopal district ta security forces na operation chathabada IED ani fanglei. Tamenglong district ki manung chanba India amadi Myanmar ga tainabada leiba Saigonda Indian Army amadi paramilitary forces ki apunba security force na chathagiba joint operation da sakti leiraba improvised explosive device IED ani fangle hairi. Apunba joint operation adu thajaba yaba pau ama fangbadagi khudakta Assam Rifles amadi paramilitary forces ki akhanaba security force na Chingnaba mafam aduda operation chathabada culvert ambagi manakta IED yawba veg ama thengnaduna mafam adu koisinduna thamlaba matungda mari leinaba police station digi personnel sing yauna bomb squad ki team amana asoi ngam yauduna pokhai hankhre hairi. Thodok aduga mari leinana mifamu pun tawbadi leikhide. Ningsing bayabadi tha sigi nipanda mission bank more degi masagi chahi nifu suraba Solen apokpa helmang haukip kauba mioi ama IED ka konana security force na faraba matungda more police station na case ama lokhatuna Imphal West leba NIA special court amada video conferencing ki khutangda court ta puthoktuna ain gi oiba thobak lokhatkiba leikrabani hairi. Assam Thangta Association na sinduna lakliba May Kulhumdoi amasung Kunmari numit nini chupna Kasar ki Bina Gandhi South Barak Holda RK Modujit Sana Thangta Trophy Championship pangthoklagani hairi. Hariba thorom asi ngasi ibudog thongnang lampakta pangthokiba mifam amada phongdokhibani. Trophy asi ki matangda Huidrom Prem Kumar President World Thangta Federation Waikhom Amuchong Maitai President Khorirol apunba Malemgi Lup Waihengbam Binoy Kumar President Assam Thangta Association na phongdorakhi. Trophy asi apunba Khorirol Malemgi Lup na sponsor tawbani masi cash prize oigani loinana running trophy oigani hairi. Akogi Assam Thangta na organize tawgani aduga akogi Khoriol apunba Malemgi Lup na sponsor tawgani yamna nuai yamna thagachai akogi apunba lok Khoriol bu Malemgi Lup asibo koina Assam Thangta na ikai khuna bulona thagaba phongdokchari lona hariba championship asi masigi nunggi oiba yamna phajaba ama koi angang singi entry fee loroi akogi chatpa akogi chaba asigumba chaba thakpa koi refreshment na singa singasi asisu akogi sponsor tawgodoriba Malemgi Lup Khoriol apun masina mana sponsor tawgodobuni.
Lamdam sigi yelhong missing human rights amadi security gi checking thorang lokhatnaba kokomi gi maikai United Nations da taksin khrei kokomi gi spokesperson amadi IPSA gi vice president Khuraizam athoba tha sigi kunithoida Geneva da pangthokiba UN Human Rights Council lisingani kunmari gi yangkhai manga suba session da saruk yaraduna general debate agenda item manga Human Rights Body and Mechanism da lamdam sina thengnariba khudongchadaba kayagi matangda pukhatladuna mahakna Myanmar dagi illegal influx na maram oiraga India gi awang nongpokta piriba chaitheng amadi poppy cultivation na piriba lamdam sigi environment da piriba chaitheng kaya marik chumna paudamki Manipur da tholiba irang asida foreign terror network sing yawbagi matangda su pukhatkhi hairi Manipur da $18 billion gi drugs Assam da $16.88 ki drugs amadi Mizoram da $1.6 billion ki drugs kaya Myanmar da gi pusilapagi data kaya puthokuna mifam maduda saruk yariba singda khangan ki hairi mahakna lamdam sigi yelhong mi singbungak pi senbina ba amadi human rights ki matangda United Nations na akhanaba khongthang da khatpina ba taksin krei aroi bada mahakki maikai dagi cross border da akhanaba security force thamduna illicit drugs amadi arms trafficking thengnaba Poppy cultivation tawduna hingjariba miyoi singi damak amadi environmental degradation dagi ngakthoknaba akhanaba thorang paikhatuna hingnabagi lambi sembiba international ki thakta amaga gi marakta cooperation pinaduna foreign terror network singi khut yawa regional violence dagi ngakthoknaba United Nations da appeal tawkre hairi from Myanmar due to the ongoing unrest has severely disrupted inter-ethnic harmony. It has led to a significant deterioration of human rights and peaceful coexistence between ethnic communities. The surge in cross-border movement has further destabilized the region, with a majority of refugees seeking sanctuaries in India's northeast regions and indulging in all forms of illicit activities, encroaching several reserve forest areas. The confiscation of unlimited drugs and arms from the region in the recent years is alarming. $18 billion worth drugs seized in Manipur, 16 billion in Assam, 1.6 billion in Mizoram. All drugs came from Myanmar. Additionally, extensive opium poppy cultivations in Manipur, particularly by immigrant groups, have reached unprecedented level. Till that, almost 18,000 acres have been destroyed. This has led to massive deforestation, degrading the environment and threatening the survival of indigenous population. The Home Minister of India has attributed the ongoing violence to illegal immigration and narcotics from across the border. I appeal to this Council to convene a relevant human rights forum and implement necessary mechanisms to safeguard the fundamental human rights and ensure the security of indigenous people by strengthening cross-border cooperation to combat illicit drugs and arms trafficking, by supporting sustainable alternative livelihoods to discourage poppy cultivation and mitigate environmental degradation, and by facilitating international cooperations to address the involvement of foreign terror networks in regional violence. All Manipur United Clubs Organization Amukogi Miteng Makhada Imphal East District United Clubs Organization na sinduna Imphal East District ki mafam Khundrakpa Mayai Lekaida Northern Student Club NSC na United Northern Chingtam Association galoinana amadi Khewa Company Community Hall da amasung Khewa Furzu LP School da Khewa Furzu na Harol Lamjing Fruit na achauba thodang lauduna mass anti-rabies vaccination program ama pangthokre Vaccination program asi ayuki pung taruk taba matamdagi hauduna pangthokpani ngasigi anti-rabies vaccination program asida Khundrakpa Mayai Lekaidagi hui haudong puna chani aduga Khewa Furjuda puna hui haudong chamaga marfu manga kapthokre thajaba changdagi hui haudong masing yamna hida kapnaba puthorakpana thorang tawba hidaki changdagi henbana hida konatabadagi awaba mayokna ki hairi makhatana Khundrakpamda nungthil hui hidak kapagi thorang lokhatle hairi Ngasigi program asida District Veterinary Imphal East Porompati Doctor amadi staff sing amadi All Manipur United Clubs Organization Amukogi mihut singna saruk yaki Amuko na program asibu leptana chatharakpagi maru aiba pandamdi yumda yokpa hui hodong sing matam chana hida kapthok hodabana lamdam asida misiminagi thodok kaya thorakpa yai maram aduna iramdam Manipurda leiriba clubs association organization amadi loop singna district veterinary officer singa tana biduna athuba da hida kapthok piu thodang asi aikhoi puna lawmina si haiduna amukona mari leinaba singi mafamda hairakli
Amaromda Directorate of Veterinary and Animal Husbandry Service ki mityeng makhada Youth Voluntary Association YVA Wangjingna District Veterinary Office Thobal amadi Wangjing dasu Veterinary Dispensary ka khutsamnaduna Free Anti-Rabies Vaccination Program saruk ama ngasigi oina Wangjing SK lekaida YVA ground da hui amasung hodong sing hidak kapthokre Ngasigi vaccination program aduda hui yangkai mari amasung hodong ahum puna yumda yokpasa chamaga yangkai tareta anti-rabies vaccination kapthoki hairi Asi hui na sikar ni kaya sigare ni kaya ayo mo na ba ba satle kaya ama hui tenari asi kung nabak pudong kiba kaya sa asi lagi kanjaba ngamjana nabagi damakta Imphal District United Club Organization na amko gibing makada district area si mako pudi mamta koi ida ka pati sa daraki bani mara maduna baike songi district asi miyam na sai jumda hui kiba hui amasu hodong sing asi kung nabak Imphal District United Club Organization na bang kungi club sinda tusam narak sinda ka anti-rabies business program se sarkari na sai hodong ida ka prokiu amadi ai da prokiu adagi jamada program prokiu amadi tongan ba district sing west adida Mobile district Kaching district amadi Bishnapur district Nairiba district sing so amadi district sing da su asigundaba veterinary officer sing da loinana ai koi mission naraga thabak sing asi kanthok binasi Manipur Police Control Room dagi thadorok patrol amada haukiba pung kunmari asida mafam kharada khongjang na chingba thodok khara thokrabasu mapung oina security force na laksingduna thambangam ki security force na ching amasung tamda thibohim humbagi thabak chathaki National Highway 37 amadi National Highway 2 da lamdam asigi tangai fadaba nongmada changdaba yadraba potlam puba gari chamaga yangkhai mari amasung chaniga kunthra taruk hariba lambi asida apanba yauduna pusilaki Makhatana Poche Pusilaknaba Kudong Tiningai Oiba Mafam Kayadasu Security Force na akanba checksing thorang lokhatki Manipur gi district pumna makta pamdaba thodok thoktana bigidamak punna checkpoint chamaga kun mapanda achat ong sing check tawada chingnaba tam amasung chingda punna miyoi chahumgo taranipan fagatuna wahang pahong chetheki hairi Miyamna semjin sajinba amadi aranba video da thajabiganu amasung achumba sengba I pau khangbinindabasu mobile number 9233522822 da call tawbiraktuna khangbiraba yagani loinana lakhiba khuchu khulai singsu achuba matamda manaknakba police station natraga lenga ki security miyoi singda sinabiyu hainasu Manipur Police Control Room dagi thadorokpa cherol amada hairi Saihek Saireng Saipal Sengatlup Saipal Infalna Kumja Lisingani Tarani Thoida Lifetime Achievement Award Lisingani Tarani Thoi Piduna Ikai Khumna Kraba Lamdam Sigi Saknairaba Isai Mayek Ibo Oja Thangzam Korana Haukiba Mars Kunma Thoigi Ayukta Ikhang Khangaudana Lekhidabada Loop Asigi Maikaidegi Awang Bathakta Ikai Khumnabaga Loinana Awawa Phongdorakli Manipur gi isai me ibasingi loop ama oiriba Saipal gi President Dr. Athokpam Khol Chandrana Oja Koralai khidabada awaba phongdok laduna haikibada lamdam sigi isai me ibasingi manungda thoidokna lebakna sakhangnaraba Oja Koralai khidabasina lamdam sigi isai gi lamda chawna hoba amadi soidana lehoragani isai me ibata natana Oja gi sinphamda maheroi kaya lamjing biramba tangdaba Oja amani Oja asina lekhidabada Saipal gi Loilup Singna, Tamoy Songna, Awawa Fongdokli. Professional Institution Ama Oiriba, Dam College of Teacher Education da Mars Taramanga, ing Lising Aniga Kun Marida, Nauna Kalaba College ki Contract Assistant Professor Singi, Posting Pibada Ojamari, Michang Sanga Yengaga, Initial Posting Piba Haivasimag, Education Department ki Achoba Soiba Amani Haina, Desam ki President Simon Somorjit Maitena Fongdo Kray. Wafa Masingasi Kwa Kaitel de Leba, Desam ki Office ta Fongdokpa, Pangtokpa Pau gi Mifam Amada Fongdo Kibani. Mahak na Makataraduna Hai Kibada, Professional Institution Asida, Michang Sanga Yengaga, Oja Mari Thabak Hablamba Adubu Yaning Day, Makatarakpo Oina NCTE gi Professional Institute Amada, B.Ed Amadi M.Ed Fawaloidriba Mioi Amabu, Oja Ohenaba Posting Pishalakpa, Haibasibak Nambol Esida, Miyamgi Mihut Oraktaba Amada, AC Asigi MLA Ohenbaga Chap Manay, Tawong Asi Oitokpa Yaroidaba Tawongi Amadi, Lebak Miyamna Mayek Seng na Khangi Haina Fongdoki.
aran ba maong da thui ba order haibadi ngasai DMCT da zamari initial posting pi ba se si aran ba maong da order ni Masina, asigumba order se masi hariba teacher training college asigi principal na join tawbagi ayaba piba yaroi masi join tawnanaba onerba matamda masi athingba hariba college asigi oja sina principal sina tingba pigedabani habase samgi maitegi thamjari aduna aroibada si press conference si khudongsa balorga lakpiriba media singi thangda samna apel tawjaningadi aikoi afaba mahigi kangol ama lahinba haibasiga aikoi ge furu adu aikoi ge lebak se si mapan kanna ingba haibasiga mari leina sigumba yamna maru oiba wakalon aduga masigi yamna maru oiba se khangdana sigumba aranba mayam ama tokshiliba ngasi nongalamdaida combined security force na lamsang police station gi manung chana leba sabal amadi mayang langjing tamangdagi nupi ahum yauna punna khunga pamioi taramari fakhre hairi thautok thofamdagi fangba paw amagi matung ina ngasi nongalamdai pung ani makhairom tarakpa aduaida security force ki apunba team amana lamsang police ki manung chana leba sabal amadi mayang langjing tamangda khanghaudana search operation chethakibani hairi Maduda mafam aduda khulngakuna leba nupi yauna mioi taramari fakhibani hairi farek phakraba miosing adudi kamengdagi munal sagolbandagi pari macha wanggoidagi pari achoba lukerdagi lemba haurang kaitheldagi athoiba langthabaldagi kangla amadi singsang lakpa fumlaudagi james pukhaudagi bobo amadi haurang kaitheldagi diklaini hairi mafam adudagi security force na Carvan mga AK-47 rifle ama 3.3 rifle ama insas rifle ama 9mm pistol ani amadi double barrel ama yauna kapa yariba maru kaya su phagat pangamki bagaloinana Vespa gari ama Activa ama Bitcar ama su phagat pangamki hairi farba mioi adu mari lenaba police station singda sinakre hairi pao sina makhatana combined force na mayang langjing tamang amadi kameng sabalda khanghaudana thibo humbagi thabak chathabada maira paibi singna khulngakpa sing phaba yaroi haiduna security force sing adubu thingna bohonaki security force sing aduna miyam adu tankhaina bohonabada tear gas na chingba kaya kapki thodok aduda maira paibi mari asok apan nangki hairi Rashtriya Aviskar Abhiyan gi makhada Samagra Shiksana sponsor tawraga New Ideal School Thawal Ningombam na sinduna ngasi school asida importance of science, mathematics and technology gi maramda nongmagi oiba awareness program ama pangthokre awareness program aduda Thawal College ki Department of Chemistry da associate professor oina thabak tawriba Dr. Asem Satyabama Devina importance of science, mathematics and technology gi matangda mentor oina wangangki Thoram aduda athoiba mithung oikiba New Ideal School gi headmaster oina puriba maiba meganasu science, mathematics and technology na mioibada piriba kanaba adugi matangda wangangki BJP ki center amadi state ki luching basingi thawongbu yaning da bafong doktuna senapati da BJP ki worker singna mai hongna sawbuga loinena irang horaktuna BJP ki office salak sakre paw amagi matung ina ngasi nungthil pung ani makhairom taba matamda senapati district ta leba BJP ki worker singna senapati tangi AI road ta leba office thugaiduna office adu da leba computer amadi furniture ki polam sing amang ata thoon kibani hairi khongjang changsin kibasing aduna Lakadoriba Lok Sabha Mikhal BJP ki oina mirep thadokdana NPF ki mirep da sawat number warep lokhibabu pendaba su phongdoki hairi Manipur State Sumang Lila Council na Sumang Lila gi saknai rabo oja Furai Latpam Tomba Sarma miyamna Jiban Mala Sumang Lila da Jiban Saba haina khangnaba Imphal West ki Konthogjam Makha Pakhang Balaikai da leiba ikhang khangogdana leikhidabana State ki thak
masida PS Gunachandra Sharma, Lifetime President Sumang Lila Council, M Purnima Silema, President Manipur State Sumang Lila Council, N Tarpon Singh, Advisor Sumang Lila Council, Khetri Jugindro, Chairman Award Committee Sumang Lila Council na President Member Singh Oina Saruk Yaki. Manipur State Sumang Lila Council gi Lifetime Secretary Sawrakpam Hemantana Thoramdugi Thoram Okpagi Warol Thamkibaga Loinana Lila Roy Tombana Nganingai Matamda Sumang Lila Gidamak Kathok Piramba Kayabu Singthaki Thoram Masida Sumang Lila Council gi General Secretary Yumnam Lila Chandrana Haikibada Sumang Lila Gidamak Kathok Piramba Singna Laikhidraba Matamda State ki takta ikai khumnaba utpa haibasi Sumang Lila Kanaba Ihau Sagatpa Council asigi calendar thoram amani haiki Mahakna Laikhidrabada Sumang Lila gi taibangda achoba mafam ama hangduna lehoragani haina Sumang Lila Council na lehoriba imung manunggi awabadasu saruk yari haiki Uming sinungai ni aikoi lila sida lila si han bada dialogue lila haibama tiga 9 da anake 2019 da masi Gori Award haidana Manipur ki saknai ra oza mi ning de piba award se Mahakna pamna sanakiba lila singi manungda Jiban Mala Pon gi Chekla Chingya gi Thambal Sons of Manipur Imaton Nongzabi na Chingbani Malem Sinba Thungna Water for Peace Saiba Thimda World Water Day Pangthoknarabasu Thawal Tureldi Akiba Fangna Nephelometric Urbanity Unit NTU Chamri gi Mathakta Chele Thawal River Conservation Committee TRCC Amadi People for Animals Manipur Anina World Water Day Gamari Lenena Thawal Turengi Isingi Naivagi Chang Onbada NTU Chamri gi Mathakta Chelamba Thengnabani Manipur High Court na Lisingani Tarama Panda PIL Manga Oina Lobiduna Thawal Turel Yauna Manipur gi Turel Singdegi Lona Yadaba Mongda Nung Lengoi Pekpa Thingkrabani Adubu Chahi Ngasi Chahi Manga Faubasida Thawal Turen gi Fibam Pagalakpa Leitri Ising Nuraktri Leibaki Tangdu Leitadaba Fibam Asina Sel Thumgi Fibam Soksilaba Imung Kayasing Ising Laiduna Chabangam Daba Amadi Turel Ising Sizinaba Yadabana Maram Oiraga Kokta Khut Hapnare Maram Masina Chayol Amagi Manungda Turel Asibu Yengsingbagi Thodang Lawgadabani Thawal Amadi Imphal East ki District Police Station District Administration Amadi Commerce and Industry Department ki Athau Angam Singda Appeal Torakli Turelski laigedaba magi NTU gi sang asi 10 to 20 pawni nungda laigedaba na sugi mate gibo gi masak oiraba sunaba Tawan Turel gi si bagi RCC na Honorable High Court da 2019 da koina wakat chabadegi Honorable High Court na PL 5 oina loksin biduna Thawal Turel amadi Manipur gi laiba Turel punamaka koi nung lengoi depa aina yada mongda haibasi koi achingba thampabani adu lai tibidi haiba sunaba achingba sigi mayokta Thawal Turel gi koi Mathakta nung lengoi so mission ga sinaduna abu fawa letuna pekpasna maram oraga Turel gi PMC hongba leitabani LMZ Manipurna Maina Tumna Chakraba Leisrum Sandhyarani gi Mafamda Anirak Suba Oina Lupali Singh Kun Tengbangkhrei Haukiba Mars Taramapan gi Ayuk Pung Taramathoiga Minute 45 rom taba matamda Electric Short Circuit tagi Horakpa Maina Tumna Chakraba Uripok Narem Thong DC Road Laisram Nerekta Leba Laisram Sandhyarani gi Mafamda ngasi nungthil Like-minded group LMG Manipur gi Thongni Singna Anirak Suba Tengbang bo oina Lupali Singh Kun Tengbang duna imung asigi awabada saruk yakhrei LMG Manipur gi Advisory Board Member Git Kumar Nepram Secretary Ojit Sorokhaibam Publicity Secretary Rakesh Narem Kunjesor Mangsa Tabam Surendra Ningomba Bozendro Thongam Boinau Maibam Surjit Ngangom PK Hurongbam Sobita Maibam Bazavani Salam Suni Nong Thongbam Amadi Atay Group Asigi Maru Eba Member Kayasu Saruk Yaki Ningsing Bayai Awaba Tariba Laisram Sandhyarani gi Yum Maina Tumna Chakri Haiba Pau Hek Fangbaga Kudakta LMG na Lupali Singh Tara Tengbangduna Awabada Saruk Yaki Ngasi Mateng Pangliba Lupali Singh Kun asi LMG gi Facebook page ta Thodok asigi video live thakibaduda Pukjel Chawrba miyamna Mateng Pangbirakpa amadi LMG gi member singna Mateng Pangbirakpa senfam sing adu punsilaga Anirak subo oina Sandhyarani gi imungda awaba saruk yakibani Ngasi nungthildagi Malem Thongamgi makha taba khongdang changsinaba
Manipur BJP Thambal Sangengi Gate Mamangda Khongjang Changsinba Hokre. Restore Peace and Harmony in Manipur haiba banner amagi makhada Jarai Henbagi Khongjang Hokibani. Limit ki President Malem Thongamna Fongdokibada Hokiba Tang Kunithoida Khongjang asi tha ama mapung fakrabani. Maram aduna ngasidagi makhatana treatment lagzararoi. Lengang asi mapanggal ganjarabasu hauzik thokliba irang asi loisinba ngamdana adumak leiri. Maram aduna ai isamak youth ama oina lengang ta thajaba thamdre. Manipur da irang kanna thokningai tanja asida election gi damak wakhalon thadaraga mai onsin gi ba haibasi nungai jade haiki. Laga lakibado marang phawde treatment law de mato asida ye makadana treatment law ro hapago lena akoi hojik laiba akoi BJP government se yamna powerful oiba government ama oiraga su hojik oiriba issue sigi matangda mokhoina chap chaba thobak thawang mata thada hela laga sibaw la phalaktaba asina maram oira kada ngasi government asida akoi amoina ai sai amoina makadana thajaba thamje asukoi base mokhoina Manipur hojik asukana mai changli sigi matangda di khana nei na jaga election gi damakta makoina election gi damakta ahenba wakhalon kaya ama thadaraga asukana holi yang asigi matangda karigum wafa amata di thamjaga election lomda mai onsan gi ba haibasa akoi thawayam na nungai jute hojik relief scheme da lai ba isiri naw maya amana mikki pi taraga election se tawgada bo raga di akoi yumda hana hanjan biyo haba tonga tonga ro palaw maya ama Laura by Sim Howard State Government is having a very good Sibao Habasa. I am no eyes the Demaram Asina, put it partly belling out a cedar. I have taken a young dog from those of a CBJP, Sigum office Mamma Sida, from the Macasa Hazabani. Central Agriculture University Imphal All India Coordinated Research Project AICRP on honeybees and pollinator na sinduna Nong magi oiba scientific beekeeping in Manipur ki training program ama pangthokre. Integrated Beekeeping Development Center ki training hall da pangthokpa thoram aduda Manipur ki tampaki district manga dagi lakpa mioi nifuna saruk yaki. Thoram aduda CAU Imphal ki College of Agriculture Central Agriculture University Imphal ki Co-Principal Investigator Dr. KH Bohol Singh Dr. P. Bumita, Assistant Entomologist Dr. Kirti Konsumna, Research Person Singh Oina Saruk Yaki. Training Program Aduga Mari Lenena, Principal Investigator Dr. Nilini Karamna, Hai Kibada, Tavok Fangdriba Naha Singda, Koiloktuna, Masana Masabu Tabak Bizaba, Namnaba, Sinjaba, Thorangni. Hana Leramba Koilopagi method adu scientifically oina Matau Karamna, Yam the line up Kohi Putokadagi Haibadi. Haibagi Pandamda Nasigi training program asi Sinjabani Haiki. Masina Lamdam Masida Makatana Koigi Potok Hena Potok Handuna Koi Loriba Singi Semil on the Su Chowno Hong Bama Purok Pangam Nagani Haiki. Koi ngasi program asi koi scientific beekeeping hana one day training program on Sinjabani Masida koi unemployed oiba koi thabak phamdraba koi naha sing sida koi na koi se koi loiraga kamaina entrepreneurship habdi business ama develop tawnaba hotnabada kamaina mating pangani haibagi theme se or sida koi na training program se pizabani masida koi na scientifically traditional oina koi na thane dagi koi se loiraga koi se yoga koi na kamaina koi sungani habdi khangjaba adu koi na scientifically yam thuna scientific method sizinaraga koina khoi se loiraga koina khohi se khohi adaga khohi gi by products mayam ama sina koina koi unemployed be youth se da business oina hodokpa kamani yagadagi haibai method se koina taksabani. The Karkinos Manipur Cancer Institute Amadi Research Center Imphal East na sinduna one day awareness cum screening Tobul Mini Bazar Bisnupur District ta pangthokre. Thoramasi Oinam AC ki Irengbam Nalini Devi Amadi Tobul Youth Development Association TYDA Tobul Mini Bazar Bisnupur District ka khutsamnaduna pangthokpani. Masida medical team na examine tawraga angang yaungna miyoi chamaga marfurom saruk yaki. Loinana kem asigi manung chana miyoi pumna makkidamak retest tawki amasung cancer taruk head, neck, oral, breast, lungs, prostate, colorectal amasung cervical gi risk assessment su tawki. Thoramasida screening and early detection gi lead W. Imo Singh head and neck specialist ki consultant Dr. R.K. Gautamjit gynecology oncology ki consultant Dr. Thinguzam James palliative medicine ki consultant Dr. Nandan Chaudhary RMO Dr. Vivek Arambamna free health care masida saruk yaki. Aroibada
Carkinos nurse pharmacist technician amasung front desk team gi atopa staff singnasu saruk yaki. ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯑꯗꯨꯒ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯁꯤꯡꯗ ꯂꯩꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯤ ꯈꯟꯖꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯡꯒꯤꯁꯨ ꯅꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯈꯔ ꯍꯦꯟꯅ ꯃꯥꯌꯣꯛꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯧꯍꯟꯖꯅꯤꯡꯕꯗꯒꯤ ꯀꯦꯝꯞ ꯑꯁꯤ ꯑꯩꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯌꯥꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯨꯁꯨ ꯑꯩꯍꯥꯛꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯒ ꯐꯁꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯂꯥꯛꯄꯤꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯇꯥꯟꯅꯕꯤꯔꯀꯥꯟꯗ ꯌꯦꯡꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ. Our blood can save 3 lives haiba teamda Work for Humanity Group WIG Project G na sinduna awareness camp cum voluntary blood donation campaign ama pangthokre. Camp asi State Blood Cell NHM Manipur gi mityeng makhada pangthokpani. Camp asi ga mari lenena Project G gi executive member Khetri Mayum Dijen Singh na phongdokhibada thorom asi gi maru eba team di Our Blood Can Save 3 Lives haiba asida pangthokpani haiki. Malem asida igi awat palaibana maram oiraga awaba gaya mayok nariba asi kharadang oirabasu koknaba haiduna blood donation camp asi pangthokpani haiki. Cathedral Distancing, Executive Committee of Project G. Ngasi akhoi anisuba phase ki oina akhoi awareness camp and voluntary blood donation camp akhoi Department of Transfusion Medicine da akhoi Project G ki makhada Work for Humanity ga akhoi NHM Manipur ga samna duna akhoi voluntary blood donation camp and campaign amadi awareness na singbasi pangthok sabani. Ado ngasigi akhoi voluntary blood donation camp asigi akhoi main team di Our Blood Can Save 3 Lives haiba team sida pangthok sabani. Aduga akhoi na kai gi damakta akhoi voluntary blood donation camp and campaign si mahatana satazari bna haibda taseng na hoji akhoi malem gi mafam sinba thungna akhoi i awatna maram oirakanda adu kimati awawa kyama mayok nari haiba awawa mayok nariba singa sidagi kharda oibasu kanba ngamnabagi damakta akhoi voluntary blood donation camp asi sinjabani aduga akhoi ngasi sinjari ba akhoi voluntary blood donation asi camp and campaign asi da akhoi sorokna miyo yangthi munga saruk yaduna akhoi EP blood donor oibi akhoi tasena project gi maikai desu lakiriba voluntary ngasi None Forest Office ta Forest Fire Prevention amadi Protection cum Incentive oiba khungang singda umangi mai chakpadagi ngathoknaba awareness program ama pangthokre. Thoram asida D John Sa DFO None amadi Gonmai Gausangmai RFO None headquarter na maru oiba mithungnen oina saruk yaki. Masida khungang singi Chairman Sector sing yauna jila asida leiba mioi kunthra rom saruk yaki. Program asida DFO None D John Sana umangi maru oiba umangi mai chakpadagi thengnabada mioibagi thodang haiba matangda wangangki. Program registration gi saruk ama oina mobile number SMS ki alert safety gear sing yenthokpa amadi incentive check sing maru oiba wafam sing oiki. DFO na thamkiba wafam da lisingani kungi January dagi March phawbagi manungda state asigi forest survey na rajya asida apunba umangi mai chakpagi chang Lising amaga chohum tarani thoi record tauki. Loinana Manipur gi Raja da chada nifuma panyore hainasu haiki. Wangkem Kendra da leba Wangkem Youth Club WYC amadi Wangkem Veterinary Office ka khusam naduna Hauzik Manipur da Park Sana Sandorak liba rabies laina stegi ngakthoknabagi damak anti-rabies vaccination program ama ngasi pangthokre. Thoram masi mapung fahanbada District Veterinary Office Thawalgi Joint Director amadi Office asida thau pubiriba Puyam Kumar Singna chawna mateng pangki. Anti-rabies vaccine pangthokpagi thoram asida thangnaba khulsingdagi WYC asigi maikaidagi publicity chatlubagi matung ina Poiro Khongjin Hoidrom Leikai amadi Moirang Sari na chingba khulsingdagi hui amadi hongdong sing yauna tika thadokpagi thoram asida saruk yaki. Park Sana rabies sandorakpadagi anti-rabies vaccine gi demand Manipur pumbada wangbana maram oiduna
dose sama khaktamak pirakpadagi ayuk pung taretagi horokpa tika thadokpagi program asi ayuk ki pung 12 da loisinki makha tana wangkhem amadi thangnaba khulsingda vaccination wathoriba hui amadi hodong athuba matamda tika thadokpada veterinary department ki site gi angamba mateng makha tana tawkhigani haina wangkhem youth club ki site gi pungning jingsilakli Purna Mizorambu ani amada maithiba piduna Nagaland da pangthokliba third Northeast Game lisingani kunmari gi winner oiduna gold medal lokre Ningsing bayabadi third Northeast Game gi humni janba numitta Manipur na Nagaland gi henduna medal teli gi makokta laikhrabani competition asi aduki matik kali amadi yengliba babok singi pukningbu sumhatli hairi Aroibada maroiba pau amuka hana pizari Inner Manipur constituency gi MP oiriba Rajkumar Ranjan Singh amadi Assembly Constitution gi hauji MLA oiriba ani gi marakta BJP gi ticket pilaklaba yai hari Technopol district ta security forces na operation chathabada IED ani fangle Assam Thangta Association asinduna lagliba me kulhumdoi amasung kunmari numit ini chupna kasar gi bina kandi South Barak Holda RK Modujit sana Thangta Trophy Championship pangthoklagani hairi Amadi lamdam sigi yelhomi singi human rights amadi security gi checks in tharang lokhatnaba kokomi gi maikai gi United Nations da taksinkhre Ngasigi oinadi Mami TV ne sandok chaba Manipuri pau matang asida loisinjari mayambo mukana khurumjari